चाय नहीं पीता. Thank you. आप भी चाय नहीं पीते? नहीं. क्यों? आप भी नहीं पीती? बिल्कुल आप जैसी हूँ. कविता की आगे की लाइनें नहीं सुनेंगे? लोग कहते हैं पागल. Oh, hi guys. आप किसी की ना मानो. Hi Mache, hi. तुमसे वफाएं की. Good morning guys. Hi. Chak cha lore. Ay khanauze yadre. Nungairi New Year loiraga pulap hangoi borabi ole. Hi Jay, hi. Khangure Gitanjali mitto. Kari ba ek tu holdre mitto kaido. ꯑꯩꯁꯦ ꯐꯖꯅꯕꯅꯦꯅ ꯃꯤꯠ ꯑꯃꯨꯕ ꯈꯔ ꯁꯪꯖꯜꯂꯨꯕꯗꯨꯗ ꯂꯥꯁꯇ ꯑꯅꯥꯕꯤ ꯃꯥꯟꯁꯟꯈꯔꯦ ꯑꯗꯨꯗ ꯑꯩꯅ ꯃꯤꯠꯁꯦ ꯇꯩꯊꯣꯛꯑꯕꯅꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯥꯡꯕ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯦ ꯁꯛꯁꯦ ꯑꯅꯥꯕꯤ ꯃꯥꯟꯕꯗꯨꯗ ꯑꯩꯅꯀꯣ ꯑꯃꯨꯕ ꯁꯪꯖꯜꯂꯨꯔꯦꯕ ꯋꯥꯔꯤ ꯑꯅꯧꯕꯁꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯒꯤ ꯌꯦꯡꯉꯣ ꯑꯩ ꯈꯣꯟꯁꯦ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦꯕ ꯑꯩꯁꯦ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯒꯦꯅ ꯈꯔꯗꯤ ꯇꯧꯔꯝꯕꯅꯦ ꯋꯥꯔꯤꯗꯤ ꯏꯔꯦ ꯑꯗꯣ ꯐꯔꯛ ꯇꯥꯕꯒꯤꯅꯦ ꯍꯥꯏꯗꯤ ꯈꯣꯟꯁꯦ ꯌꯥꯗ꯭ꯔꯦ ꯂꯣꯛ ꯅ꯭ꯌꯨ ꯌꯔꯒꯤ ꯄ꯭ꯔꯦꯖꯦꯟꯁꯦ ꯂꯣꯛ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯦ ꯑꯗꯨꯗꯨꯅ ꯂꯣꯛ ꯊꯨꯡꯉꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯐꯥꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯈꯟꯕꯒꯤꯅꯤꯗ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯤꯁꯦ ꯅꯥꯕꯁꯦ ꯏꯆꯤꯟ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯊꯧꯅꯥ ꯅꯥꯔꯛꯄ ꯊꯧꯅꯥꯗꯒꯤ ꯃꯊꯪ ꯂꯧꯅꯔꯒ ꯇꯧꯔꯤꯅꯦ ꯑꯗꯨꯗ ꯑꯩꯅ ꯁꯤ ꯑꯊꯨꯝꯕ ꯆꯥꯕ ꯌꯥꯗꯕ ꯑꯩꯅ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯌꯔꯗꯨꯗ ꯁꯣꯅꯤꯌꯥ ꯑꯩ ꯏꯃꯥꯟꯅꯕꯤꯗꯣ ꯃꯥꯅ ꯀꯩꯅꯣ ꯈꯦꯔ ꯄꯨꯔꯛꯄ ꯈꯦꯔꯗꯣ ꯆꯥꯔꯨꯕꯗꯒꯤ ꯈꯅꯥꯎꯁꯦ ꯂꯣꯏ ꯁꯤꯈꯤꯗꯅ ꯇꯧꯔꯤꯅꯦ ꯉꯁꯤꯁꯦ ꯑꯩꯅꯅꯦ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯇꯧꯔꯦ ꯈꯣꯡꯗ꯭ꯔꯨꯝ ꯑꯃ ꯊꯣꯡꯉꯦ ꯃꯣꯔꯣꯛ ꯃꯦꯠꯂ ꯆꯥꯔꯦ ꯋꯥꯔꯤꯗꯣ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯥꯞꯄꯛꯑꯒꯦ ꯏꯕ ꯂꯣꯏꯔꯦ ꯋꯥꯔꯤꯁꯦ ꯃꯊꯪꯒꯤꯁꯦ ꯑꯩꯅ ꯇꯦꯠ ꯕꯟꯗꯤꯒꯤ ꯍꯥꯞꯄꯛꯑꯅꯤ ꯃꯌꯥꯝꯅ ꯇꯦꯠ ꯕꯟꯗꯤꯒꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯍꯦꯛ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯄꯗꯒꯤ ꯇꯦꯠ ꯕꯟꯗꯤꯒ ꯖꯦꯐ꯭ꯔꯤ ꯗꯃꯥꯔꯒꯁꯦ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯅꯦꯕ ꯑꯗ ꯇꯦꯠ ꯕꯟꯗꯤꯗꯣ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯑꯩꯅ ꯀꯔꯤ ꯑꯅꯧꯕ ꯑꯃꯨꯛ ꯂꯤꯔꯨꯗꯣꯏꯅꯣ ꯃꯤ ꯑꯇꯣꯞꯄ ꯃꯌꯥꯝꯅ ꯂꯤꯈꯔꯦ ꯋꯥꯔꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯃꯤ ꯆꯦꯅꯦꯜꯅ ꯂꯤꯈꯔꯦ ꯈꯣꯠꯈꯔꯦꯅ ꯑꯗꯣ ꯔꯤꯀ꯭ꯋꯦꯁꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯑꯦ ꯑꯗꯨꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯍꯣꯏ ꯑꯩꯅ ꯑꯈꯪꯕ ꯑꯣꯔ ꯀꯩꯅꯣꯗꯣ ꯈꯔ ꯊꯤꯖꯤꯜꯂꯦ ꯋꯤꯀꯤꯗꯒꯤ ꯈꯔ ꯅ꯭ꯌꯨꯁꯇꯒꯤ ꯈꯔ ꯑꯗꯨꯒ ꯑꯩ ꯍꯌꯦꯡ ꯂꯤꯖꯔꯛꯑꯒꯦ ꯅꯥꯕꯁꯦ ꯑꯩꯒꯤ ꯈꯅꯥꯎꯁꯦ ꯌꯥꯝꯅ ꯑꯊꯨꯝꯕ ꯆꯥꯕ ꯌꯥꯗꯦꯕ ꯑꯩ ꯑꯊꯨꯝꯕ ꯆꯥꯕꯒ ꯍꯦꯛꯇ ꯑꯦꯂꯔꯖꯤ ꯇꯧꯋꯤ ꯑꯗꯨꯗ ꯑꯊꯨꯝꯕꯁꯦ ꯆꯥꯔꯨꯕꯗꯒꯤ ꯍꯦꯟꯅ ꯈꯅꯥꯎꯗꯣ ꯁꯤꯈꯔꯦ ꯒꯣꯕꯤꯟ ꯍꯥꯏꯁꯦ ꯆꯦ ꯅꯨꯡꯁꯤꯕꯤ ꯋꯥꯔꯤꯗꯣ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯣ ꯑꯩ ꯋꯥꯔꯤꯁꯦ ꯇꯣꯏꯅ ꯊꯥꯒꯠꯀꯦꯅꯁꯨ ꯈꯜꯂꯦ ꯑꯗꯣ ꯎꯄꯥꯏ ꯍꯟꯗꯛ ꯅ꯭ꯌꯨ ꯌꯔ ꯂꯣꯏꯔꯒ ꯄꯨꯝꯅꯃꯛ ꯀꯨꯜꯂꯨꯔꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯐꯔꯦ ꯐꯕꯗ ꯑꯩꯒꯤ ꯈꯅꯥꯎꯁꯦ ꯁꯤꯒꯜꯂꯦꯕ ꯌꯥꯝꯅ ꯈꯅꯥꯎꯁꯦ ꯁꯤꯕꯁꯤꯅ ꯋꯥꯔꯤ ꯂꯤꯕꯁꯤꯗ ꯂꯣꯛꯁꯦ ꯍꯟꯖꯟ ꯑꯩ ꯅꯨꯄꯥꯁꯤꯁꯨ ꯀꯨꯏꯔꯔꯣꯏ ꯁꯣꯝꯗ ꯑꯎꯅ ꯑꯃꯨꯛ ꯈꯨꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯂꯣꯏꯅꯃꯛꯅꯤ ꯇꯧꯔꯤꯁꯦ ꯕꯨꯠꯀꯤꯁꯦ ꯍꯣꯏ ꯑꯩ ꯕꯨꯠꯀꯤꯁꯨ ꯂꯤꯔꯛꯀꯦ ꯑꯗꯣ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯑꯗꯨꯝ ꯂꯤꯕꯗꯨꯗꯤ ꯍꯥꯏꯗꯤ ꯕꯨꯠꯇꯨꯁꯨ ꯑꯗꯨꯝ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯊꯣꯛꯂꯛꯑꯣ ꯌꯥꯗꯕꯅꯤ나 ꯃꯥꯏ ꯋꯥꯔꯤꯗꯨꯁꯨ ꯐꯪꯗꯗꯅ ꯇꯝꯅꯕ ꯕꯨꯠꯀꯤ ꯑꯩꯁꯦ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄꯅꯤ ꯑꯗꯨꯝ ꯍꯦꯛꯇ ꯄꯨꯡꯇꯝꯗ ꯇꯝꯅꯔꯒ ꯄꯨꯡꯊꯣꯛꯇ ꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯊꯤꯕ ꯋꯥꯏꯑꯦꯕ ꯑꯗꯣ ꯐꯪꯉꯀꯥꯟꯗ ꯑꯗꯨꯝ ꯂꯤꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 10 ꯇꯥꯔꯦ ꯃꯌꯥꯝꯅ ꯍꯪꯉꯛꯏꯁꯦ ꯃꯦꯗꯥꯝꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯁ ꯑꯩ ꯀꯩꯅꯣ ꯌꯦꯡꯉꯣ ꯀ꯭ꯌꯨ ꯑꯦꯟ ꯑꯦ ꯒꯤꯇꯥꯟꯖꯂꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯑꯃ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯀ꯭ꯌꯨ ꯑꯦꯟ ꯑꯦꯗ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯦ ꯑꯩ ꯀꯥꯏꯗꯩꯅꯣ ꯑꯗꯨꯅꯣ ꯃꯌꯥꯝꯗꯣ ꯄ꯭ꯔꯤꯟꯁꯦꯁ ꯗꯥꯏꯅꯥꯒꯤꯁꯤꯁꯨ ꯑꯩ ꯊꯨꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯕꯒꯤ ꯃꯥꯒꯤ ꯊꯤꯕꯒꯤ ꯈꯤꯇꯪ ꯋꯥꯕꯩꯅꯦ ꯑꯩ ꯂꯤꯔꯛꯀꯅꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯤꯔꯛꯀꯅꯤ ꯔꯣꯕꯣꯠ ꯗꯣꯜꯗꯣ ꯀꯥꯏꯗꯋꯥꯏꯒꯤ ꯑꯄꯥꯝꯕꯅꯤ ꯑꯣ ꯍꯣꯏ ꯔꯣꯕꯣꯠ ꯗꯣꯜꯗꯣ ꯑꯩꯁꯨ ꯃꯣꯏ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯃꯊꯪꯗ ꯀꯩꯒꯨꯝꯕ ꯀꯣꯏ ꯆꯠꯂꯒꯗꯤ ꯌꯦꯡꯁꯤꯔ ꯈꯪꯗꯦ ꯗꯥꯄꯤꯅ
ꯌꯥꯔꯣꯏ ꯈꯨꯗꯥꯡ ꯄꯥꯏꯔ ꯆꯤꯡꯉ ꯂꯥꯛꯑꯗꯤ ꯈꯪꯗꯦ wari ai wari hamninge aina haido aijo hamningebako ada aije ngasi si lirage na tawrambane aduda khanawse yadreba haidi every 2 minutes adum kano taw leireba lo khu leireba aduduna hayengdi lirage hayengdi soidana ai tet bandi gi lirani hayengdi princess aina ge so ai lirake no ado mayam heg request tawbaga aina khudakta liba ngamde sigi tet bandi si so aina heg wari liba hawrakpa tapi na wari liba hawdo 2000 kano 23 no 22 natra 23 ra 23 dagi liba hawbo rangani aduna engonda kitang haidi matam change haidi mayamna liyo hairaga khudakta heta libase ai ngamawde ba kaigino da ai so atopa wari si itho thambani na ko lineup mayam leiba lineup leibaduna haidi mayam gi marakta aina khangboy da kadi yam lai do princess daina gi wari se haidi minute manga tara da liba ya de minute it will take at least 40 minutes sang ni mai wari libdo aduduna ne saubu ya de ko mayam ai lirakani soidana nong mai lirake wari ai am to heninge ado ai su wari to na ai gi subscribers di yam su yam de de views su yam de ado mayam gi chabagi thakpagi di adom yame aduduna ai su haidi jealousy gi wa na taba haidi matam ja engonda su wari liba haiba chabagi am ai su ai gi kano lifestyle gi video da chabagi thongbagi number do yam live ko ado video kai number khopu do di amna luye haidi edit tawba matang chana mai gi video hapa sound hapa ado engonda di amna di thabak yamna kari haitare ne aina icha isu yaudraba haidi icha gumba yoga kai leitraga budi am line tawbo yai aduduna subscribers ga views ga haidi aina yamna honariba kano siga ingonda kitang nungai jadaba haitare ne ko complain tawbo budinate it's haidi mayamna nangna listening nangna listening dan libani kaisu kaide harakani I'm okay with that I kaim khandeda horror na hina pame gido tagen horror se do nain haije but se pangthok ka thokpa na tamni na isu kitang wari liraga di mamuta na liningwa adugini horror ke am hoi ai horror se ai su pame do horror se dum haisine studi pung 13 oh mane khoi di pung 10 tare do na taramani Veronica gi movie do ai ligra bane kaino Veronica gi movie gi do aina liga do di ama angang nupi macha kari mamai maming do ai kawre yawbane mane Veronica gi do real story ne yawbane kari mai maming do Spain gi ra kaino ma yawbane mayam ai gi wari marakta ai su haidi wari se sama hena mathakta lira abni na kawre ka Ryan Chanam Veronica ge wari do yawbane Veronica na yawramoi mai do Veronica do di just a movie ne but adogi magi asema wari do di yawbane se Borden murder case libio ai linaba ai yenge tawjarake nungdang oirabro che nungdang oire hujik pung 10 tare angang ai tumba changre tumago tangari male karino he koi nungdang ne hoje pung ai lok na thungi dogine khanau nungai tabai na isu wari leader je Dubai gi small shake mem da lirak pa ya kadra ko ai kya ai yenge madam si sok thana ui ngasidi sok thapa gi wana de da lok ai khanau yam kan lok khubudo adudugine ai ko to pa kai mudi na te da ai gi khon je hangoi borabi man ba haitare ne seng na harabada adugi ne haitare Manipur da laibro ne laiti as ai Manipur da lairadi injang ahong mem chabada Manipur yam satninge Manipur da laiti
Area 51 gi mayamna dum liro na on the high area 51 gi lido is kaino. Area 51 is a government control place. Government na control tawraga leiba place ne moi experiment tawi khole ado moi ne alien lei khole haibagi di karimbo yaude khote aduna area 51 gi oina wari liro haibase angonda kitang luna thoe ko haidi alien gi di ai ma'am lija khare ko alien abduction tawba alien kidnapping tawba khopa do area 51 gi liro haibase kitang aingonda gyan am haidi area 51 ane thiba matam da zu just kano gi nevada gi desert ki mayaida government control tawba facility ni hai do kari gomba hena wari phangaga de ai adum malijarake squid game ama real story do le ai kano is squid game de da be real story ro squid game di real oiro ye squid game do di just korean gi moi gi game ni se kai matel charage hai ai khongdrum thong baga nga taw baga chare che kari awat pa lairage nakwa da hayu ai awat pa kaim laite khanau nuai ta bakhatne Lizzy border house ki wari do amta libiro o please hoi ai check out tawrake aina ai dudi ai khangdari mai wari se mayam su sigi wari tabiba khuding subscribe haga tawbiramo please subscribe tawbiramo like tawba kaubigano squid game do amta kainu squid game ta liro squid game jo wari suna ta na karino kamai li doi noina asing ID live story libane game mi cinema do wari do kamai li doi no mi segi live se mathang su thingna haude ngasi di thingnare amarji thank you I say live se pak taw se pharak ita ma hekta bagi ko taw toy ni da aina mayam se kuire wari li da ba da wari se ina lidri se mayam na hoi aina nare ka haibaze kaino squid game gi real story libiro ai squid game gi real story se ai khangdi Squid Game the real story ka mai oi doino it's makeup story ne samam tapulo kaino aigi sam pun laga ai wari tabaga sam thadokwa wari tabaga khenna basu lairadi haibiro anjobala adoiragadi samje hekta luko ga dum thola su tholo Binky I remember you Binky taima sunu su faida lak la roidro sunu se bhai di thaina nga wori ngai da leibane maybe manipur tholakpada ai koira ai am chaningi ai koirake se wori makha tarake but Lizzy border house hai se ani sure tab se Lizzy border house ai amtang check out tawge ai sing matang da khangdari khangakanda ai tawrake health so important oi se get well soon thank you so much Arifa naba mangla nazara kari haino botsing se kaido leija noise botsing je khangde aina liba ngai bra kai da lo laga leibano su khangde adone Japan gi scary doll lirake nong ma soiden lirake MK kalmaina re se award pa se nang wari sing dom ta please aingonda thiraga aigi Facebook ta thabiro ai si moina mayamna hariba wari singse ai khangdaba yam yawebako aduna amta thabiro smiling arna che aigi comment pabiyo please kaino hoi inaw ki comment se kari haige log thungbai hauna sane aha pibiro o kaino Jackson gi pibiro Michael Jackson gi hoi ai lirake do aina ne mayamna ne request tawbaga ai kutakta ai liba ngamde ko ai sengna dum de haijage kaigino da wari se ai ano woina lininge bako aduga mayamna request torpuse hana already mina khangba mina taba loiraba wari ngakta oibagi aingonda bit yaudeba aduduna it will take some time ai soidra makti lirakani aigi aibu nungsibiba aigi fan viewers sunduna request tawbudo ai soidra mati lijarakani do ai matam kitang di changani ado soidra makti ai adum lijarakani
ꯀꯣꯜ ꯀꯦꯁꯒꯨꯝꯕꯒꯤ ꯑꯣꯏꯅ ꯀꯣꯜ ꯀꯦꯁꯁꯨ ꯂꯤꯔꯛꯀꯦ ꯃꯊꯪ ꯃꯊꯪ ꯃꯈꯜꯁꯦ ꯂꯤꯔꯛꯀꯦ ꯑꯩꯒꯤ ꯑꯗꯣ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤ ꯑꯩꯒꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯐꯣꯔꯃꯦꯠꯁꯦ ꯑꯅꯝꯕꯅ ꯀ꯭ꯔꯥꯏꯝ ꯃꯔꯗꯔ ꯀꯣ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯍꯣꯔꯔ ꯗ ꯕꯦꯁ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯋꯥꯔꯤꯅꯦꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯋꯥꯔꯤ ꯑꯝꯇ ꯂꯤꯗꯦ ꯃꯤꯍꯥꯠ ꯇꯨꯝꯍꯥꯠꯀꯤ ꯉꯥꯛꯇ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯔꯣꯃꯥꯟꯁꯀꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤꯗꯤ ꯑꯩ ꯂꯤꯖꯗꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯃꯌꯥꯝꯒꯤ ꯃꯤꯠ ꯅꯥ ꯁꯤꯡꯅꯕꯁꯨ ꯑꯣꯏꯅ ꯑꯃꯁꯨꯡ ꯗꯨꯅꯤꯌꯥ ꯑꯁꯤꯗꯀꯣ ꯑꯇꯣꯞꯄ ꯃꯈꯜ ꯃꯈꯜ ꯂꯝꯗꯁꯨ US ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯂꯝꯅꯦ ꯆꯥꯎꯈꯠꯄ ꯂꯝꯁꯤꯗꯁꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯊꯣꯛꯏꯅ ꯍꯥꯏꯕꯒꯤ ꯑꯩꯅ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕꯒꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯀ꯭ꯔꯥꯏꯝ ꯍꯣꯔꯔ ꯀꯩꯅꯣꯁꯦ ꯁꯁꯄꯦꯟꯁ ꯊ꯭ꯔꯤꯂꯔ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯗꯨꯅ ꯑꯁꯤꯗꯒꯤ ꯂꯤꯕ ꯍꯧꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔꯒꯗꯤ ꯔꯣꯃꯥꯟꯁ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯃꯅꯦꯝ ꯃꯀꯨ ꯃꯅꯦꯝ ꯃꯃꯧ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤꯔꯅꯣ ꯑꯩꯒꯤ ꯁꯤꯗꯤ ꯔꯤꯌꯦꯜ ꯂꯥꯏꯐ ꯀ꯭ꯔꯥꯏꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯁꯪꯁꯥꯔꯁꯤꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝꯁꯦ ꯑꯁꯤꯒꯤ ꯐꯦꯛ ꯋꯥꯔꯤꯁꯤ ꯉꯥꯛꯇꯅꯦ ꯑꯩꯅ ꯂꯤꯖꯗꯣꯏꯁꯦ ꯏꯆꯦꯒꯤ ꯋꯥꯔꯤ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯏ ꯊꯕꯛꯄꯨ ꯌꯥꯝ ꯆꯤꯜꯂꯝꯅꯤ ꯌꯥꯔꯗꯤ ꯈꯤꯇꯪ ꯊꯨꯅ ꯑꯗꯨꯅꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯁ꯭ꯀꯨꯏꯠ ꯒꯦꯝ ꯀꯔꯤꯅꯣ ꯑꯩ ꯁ꯭ꯀꯨꯏꯠ ꯒꯦꯝ ꯋꯥꯁꯇꯔꯤ ꯁ꯭ꯀꯨꯏꯠ ꯒꯦꯝꯁꯦ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗꯨꯅ ꯆꯪꯉꯦ ꯒꯦꯝ ꯇꯧꯕꯗ ꯆꯪꯉꯦ ꯒꯦꯝ ꯃꯌꯥꯝ ꯁꯥꯟꯅꯔꯦ ꯑꯇꯣꯞꯄ ꯅꯣꯡꯃꯩ ꯂꯣꯏ ꯀꯥꯞꯊꯣꯛꯑ ꯂꯣꯏ ꯁꯤꯗꯣꯛꯈ꯭ꯔꯦ ꯃꯥ ꯁꯤꯍꯧꯗ꯭ꯔꯦ ꯑꯗꯒꯤ ꯃꯥ ꯑꯃꯨꯛ ꯒ꯭ꯔꯨꯞ ꯑꯃꯨꯛ ꯁꯦꯝꯃꯦ ꯃꯣꯏ ꯒ꯭ꯔꯨꯞꯇꯣ ꯍꯤꯡꯉꯦ ꯂꯥꯁꯇ ꯑꯃꯨꯛ ꯒꯦꯝ ꯃꯊꯪ ꯃꯊꯪ ꯄꯤꯔꯦ ꯑꯗꯨꯗꯒꯤ ꯒ꯭ꯔꯨꯞ ꯁꯥꯟꯅꯕ ꯌꯥꯔꯛꯇ꯭ꯔꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯁꯥꯟꯅꯕ ꯑꯣꯏꯔꯛꯇꯣꯔꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯁꯥꯟꯅꯕꯗꯨꯗꯒꯤ ꯑꯃꯨꯛ ꯂꯣꯏꯅ ꯃꯊꯪꯗ ꯀꯥꯞꯊꯣꯛꯅꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯦꯔꯣꯗꯨꯅ ꯀꯥꯍꯧꯔꯦ ꯃꯥꯅ ꯄꯩꯁꯥ ꯂꯣꯏ ꯄꯨꯔ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯅꯤ ꯀꯩꯅꯣ ꯁ꯭ꯀꯨꯏꯠ ꯒꯦꯝ ꯍꯥꯏꯁꯦ ꯁ꯭ꯀꯨꯏꯠ ꯒꯦꯝꯗꯣ ꯅꯣ ꯑꯩꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯕꯦꯁ ꯇꯧꯕꯗꯨꯗꯤ ꯑꯩ ꯇꯥꯗ꯭ꯔꯤ ꯑꯦꯟ ꯑꯥꯏ ꯍꯦꯞ ꯅꯦꯚꯔ ꯍꯔꯠ ꯑꯕꯥꯎꯠ ꯏꯠ ꯃꯌꯥꯝꯅ ꯈꯪꯉꯒꯗꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯄꯤꯕꯤꯔꯛꯑꯣ ꯌꯥꯏꯌꯦ ꯂꯤꯡꯛꯇꯣ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯊꯤꯖꯤꯟꯖꯒꯦ ꯂꯩꯕꯅꯦ ꯅꯦꯅꯦ ꯔꯦꯜ ꯁꯣꯔꯤ ꯗꯥꯔꯥꯊꯣ ꯈꯪꯉꯒꯗꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯁ꯭ꯀꯨꯏꯠ ꯒꯦꯝꯗꯣ ꯑꯁꯦꯡꯕ ꯅꯣꯏꯅ ꯊꯣꯛꯑꯦꯅ ꯃꯌꯥꯝ ꯈꯪꯉꯒꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯅ ꯉꯁꯤ ꯊꯤꯖꯤꯟꯕꯐꯥꯎꯗ ꯑꯩꯉꯣꯟꯗ ꯀꯩꯅꯣꯗꯣ ꯄꯤꯕꯤꯔꯛꯑꯣ ꯂꯤꯡꯛꯇꯣ ꯊꯥꯕꯤꯔꯛꯑꯣ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯒꯤꯇꯥꯟꯖꯂꯤ ꯂꯥꯏꯁ꯭ꯔꯝ ꯁꯅꯧꯖꯝꯗ ꯑꯣꯔ ꯀꯩꯅꯣꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯕꯤꯔꯛꯑꯣ ꯂꯤꯖꯤ ꯕꯣꯔꯗꯔ ꯍꯥꯎꯁ ꯑꯩ ꯑꯁꯤ ꯂꯤꯖꯤ ꯕꯣꯔꯗꯔ ꯍꯥꯎꯁꯁꯦ ꯑꯩ ꯑꯝꯇ ꯆꯦꯛ ꯑꯥꯎꯠ ꯇꯧꯒꯦ ꯑꯩ ꯈꯪꯗꯔꯤ ꯇꯥꯖ ꯃꯍꯜꯒꯤ ꯋꯥꯔꯤ ꯄꯥꯝꯃꯦ ꯇꯥꯖ ꯃꯍꯜ ꯀꯩꯅꯣ ꯇꯧ ꯁꯤꯞ ꯀꯥꯎꯟ ꯇꯧꯔ ꯇꯨꯝꯃꯨꯔꯣ ꯑꯗꯨꯗꯣ ꯏꯆꯥꯅꯨꯄꯥꯁꯦ ꯇꯨꯝ ꯌꯥꯗ꯭ꯔꯦ ꯁꯤꯞ ꯀꯥꯎꯟ ꯇꯧꯔ ꯇꯨꯝꯃꯨꯔꯣꯆꯣ ꯑꯗꯨꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯇꯨꯝ ꯌꯥꯗ꯭ꯔꯗꯤ ꯇꯨꯝꯕ ꯊꯦꯡꯉꯤ ꯅꯪ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯀꯥꯗꯣꯏꯅꯤ ꯆꯣ go think of all the sheep in the world and count it ꯁꯦ ꯂꯥꯏꯚ ꯊꯦꯡꯅꯔꯦ ꯉꯁꯤ ꯃꯌꯥꯝ ꯑꯩꯁꯦ ꯀꯩꯅꯣꯁꯦ ꯌꯥꯝ ꯊꯤꯅ ꯌꯥꯝꯃꯦꯀꯣ ꯍꯥꯏꯗꯤ ꯀꯃꯦꯟꯁꯦ ꯑꯩꯁꯨ ꯄꯥꯅꯕ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯑꯉꯝꯕꯉꯩꯗꯤ ꯄꯥꯖꯔꯦ ꯃꯌꯥꯝꯅ ꯁ꯭ꯀꯨꯏꯠ ꯒꯦꯝꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯖꯗ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯈꯪꯉꯒꯗꯤ ꯂꯤꯡꯛ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯂꯤꯖꯔꯛꯀꯦ ꯆꯦꯅ ꯂꯤꯕ ꯋꯥꯔꯤ ꯃꯤꯅ ꯂꯤꯕꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦ ꯃꯤꯅ ꯋꯥꯔꯤ ꯆꯦꯅ ꯂꯤꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯁꯦꯡꯕꯒꯤ ꯃꯥ ꯍꯌꯦꯡ ꯈꯣꯟꯁꯦ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯣꯜꯂꯁꯨ ꯑꯩ ꯍꯌꯦꯡꯗꯤ ꯂꯤꯔꯅꯤ ꯑꯩ ꯋꯥꯔꯤ ꯑꯗꯩ ꯉꯁꯤ ꯂꯤꯒꯦ ꯇꯧꯔꯝꯕꯅꯦ ꯑꯩ ꯉꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯈꯣꯟꯁꯦ ꯍꯦꯛꯇ ꯁꯤꯕꯒ ꯂꯣꯛ ꯈꯨꯕꯒꯗ ꯑꯗꯨꯗ ꯍꯌꯦꯡꯗꯤ ꯇꯧꯔꯒꯦ ꯃꯤꯠꯀꯗꯣ ꯌꯥꯗ꯭ꯔꯦ ꯅꯥꯕ
ꯃꯤꯠꯁꯦ ꯌꯥꯕꯨꯗꯤ ꯌꯥꯗ꯭ꯔꯦꯗꯣ ꯉꯁꯤꯁꯦ ꯈꯤꯇꯪ ꯑꯃꯨꯕ ꯀꯥꯖꯜ ꯀꯩꯅꯣ ꯁꯪꯉꯨꯔꯦ ꯑꯥꯏ ꯁꯦꯗꯣ ꯑꯗꯨꯗꯨꯅ ꯑꯅꯥꯕꯤꯁꯨ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯜꯂꯦ ꯆꯦꯄꯤ ꯁꯨꯝ ꯈꯠꯄꯗꯣ ꯀꯩꯅꯣ ꯉꯥꯡꯉꯤ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯥꯏꯉꯩ ꯀꯩꯅꯣꯃꯨꯛ ꯌꯥꯔꯨꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯃꯨꯛ ꯇꯠꯂꯨꯔꯦ ꯆꯦ ꯃꯥꯅ ꯚꯥꯏꯔꯦꯜ ꯆꯠꯄ ꯀꯔꯤꯀꯣ ꯋꯥꯔꯤꯁꯦ ꯑꯁ ꯌꯧ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯄꯥꯍꯧꯗ꯭ꯔꯦ ꯇꯦꯅꯕꯁꯦ ꯉꯁꯤꯅꯦ ꯁ꯭ꯋꯤꯠ ꯒꯦꯝꯗꯣ ꯔꯤꯌꯦꯜ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯂꯤꯡꯛꯇꯣ ꯊꯥꯕꯤꯔꯛꯑꯣ ꯑꯩꯗꯤ ꯔꯤꯌꯦꯜ ꯑꯣꯏꯕꯁꯦ ꯑꯩ ꯈꯪꯗꯕꯒꯤꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯌꯦꯜ ꯑꯣꯏꯕ ꯍꯥꯏꯅ ꯍꯥꯏ ꯆꯥꯛꯀꯗꯤ ꯉꯁꯥꯏ ꯆꯥꯔꯦ ꯀꯣꯜ ꯀꯦꯁ ꯑꯣꯜ ꯇꯥꯏꯝ ꯊꯦꯡꯛ ꯌꯨ ꯑꯃꯔꯖꯤꯠ ꯀꯣ ꯅꯤꯅꯦ ꯃꯥꯅꯦ ꯚꯥꯏꯔꯦꯜ ꯆꯠꯄꯅꯦ ꯗ ꯊꯣꯛꯈꯤꯕꯅꯦ ꯑꯩꯗꯤ ꯈꯪꯗꯔꯤꯅꯦ ꯁꯤꯒꯤ ꯅꯣꯏꯅ ꯚꯥꯏꯔꯦꯜ ꯆꯠꯄꯅꯦ ꯍꯥꯏꯁꯦ ꯆꯦ ꯑꯩ ꯋꯥꯔꯤꯁꯦ ꯍꯌꯦꯡ ꯂꯤꯔꯛꯀꯦ ꯑꯩ ꯈꯅꯥꯎꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯄꯨꯔꯥ ꯍꯪꯉꯣꯏ ꯂꯣꯛ ꯊꯨꯡꯕꯒꯤ ꯃꯥꯌꯥ ꯒꯣꯒꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕꯤꯔꯛꯑꯣ ꯀꯕꯤꯇꯥ ꯑꯩ ꯂꯦꯠ ꯃꯤ ꯆꯦꯛ ꯏꯠ ꯑꯥꯎꯠ ꯑꯗꯨꯒ ꯑꯩꯀꯣ ꯑꯁ ꯑꯩ ꯈꯅꯥꯎꯁꯦ ꯂꯣꯛ ꯊꯨꯡꯕꯒꯤ ꯌꯥꯗ ꯇꯧꯏꯅꯦ ꯖꯄꯥꯟꯒꯤ ꯂꯥꯏꯗꯤ ꯃꯁꯝ ꯑꯗꯨꯒꯤ ꯖꯄꯥꯟꯒꯤꯗꯨꯁꯨ ꯑꯩ ꯆꯦꯛ ꯑꯥꯎꯠ ꯇꯧꯔꯤ ꯃꯇꯥꯡ ꯍꯦꯛ ꯆꯥꯕꯒ ꯑꯩ ꯂꯤꯔꯛꯑꯒꯦ ꯀꯣꯜ ꯀꯦꯁ ꯇꯧꯁꯦ ꯍꯟꯗꯛꯀꯤ ꯍꯣꯏ ꯑꯩ ꯇꯣꯛꯁꯤ ꯅꯣꯡꯃ ꯀꯣꯀꯣ ꯗꯥꯌꯥꯅꯥ ꯋꯥꯔꯤ ꯗꯥꯌꯥꯅꯥꯒꯤꯁꯨ ꯂꯤꯔꯛꯑꯅꯤ ꯁ꯭ꯀꯨꯏꯠ ꯒꯦꯝꯒꯤꯁꯨ ꯂꯩꯕꯅꯦ ꯍꯥꯏꯁꯦ ꯑꯩ ꯁꯨꯛꯈꯪ ꯈꯪꯗꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯈꯪꯉꯗꯤ ꯂꯤꯡꯛꯇꯣ ꯄ꯭ꯂꯤꯁ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯇꯥꯟꯖꯂꯤ ꯂꯥꯏꯁ꯭ꯔꯝ ꯁꯅꯥꯎꯖꯝ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯕꯨꯛꯀꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯇꯥꯟꯖꯂꯤ ꯁꯅꯥꯎꯖꯝ ꯊꯥꯕꯤꯔꯛꯑꯣ ꯃꯣꯃꯣꯅ ꯋꯥꯔꯤ ꯊꯥꯔꯛꯇꯕ ꯀꯨꯏꯔꯦ ꯃꯥꯜꯂꯦ ꯑꯩꯁꯦ ꯊꯥꯔꯛꯀꯦꯅ ꯈꯟꯕꯅꯦ ꯑꯩ ꯃꯊꯪꯗ ꯇꯦꯠ ꯕꯟꯗꯤꯒꯤ ꯍꯌꯦꯡ ꯑꯩ ꯂꯤꯔꯛꯑꯅꯤ ꯑꯗꯣ ꯉꯁꯤ ꯂꯤꯒꯦ ꯇꯧꯔꯛꯄꯗꯣ ꯑꯩ ꯂꯣꯛ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯆꯥꯔꯨꯕꯒꯤ ꯃꯤꯠ ꯅꯥꯒ ꯀꯩꯅꯣꯒ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯂꯣꯛ ꯈꯨꯕꯒꯤꯅꯦꯕ ꯇꯧꯔꯤꯁꯦ ꯀꯣꯜ ꯀꯦꯁꯅ ꯍꯦꯟꯅ ꯀꯣꯜ ꯀꯦꯁꯁꯨ ꯂꯤꯔꯛꯀꯅꯤ ꯁ꯭ꯀꯨꯏꯠ ꯒꯦꯝꯁꯤ ꯔꯤꯌꯦꯜ ꯁ꯭ꯇꯣꯔꯤ ꯂꯩꯕꯅꯦ ꯍꯥꯏꯁꯤ ꯑꯩ ꯈꯪꯗꯦꯅꯦ ꯔꯤꯌꯦꯜ ꯁ꯭ꯇꯣꯔꯤꯁꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅꯒ ꯅꯣꯡꯃꯩꯒ ꯀꯥꯞꯄꯒ ꯃꯌꯥꯝ ꯂꯣꯏ ꯍꯥꯠꯄꯒ ꯌꯥꯎꯖꯥꯠꯂꯣ ꯁꯤꯕꯣ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯁꯨꯆꯤꯇ꯭ꯔꯥ ꯁꯛ ꯐꯖꯕ ꯅꯠꯇꯦ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯇꯥꯔꯅꯦ ꯅꯥꯕ ꯀꯦꯕꯩꯅꯦ ꯍꯥꯏꯇꯥꯕꯅꯤ ꯔꯤꯌꯦꯜ ꯃꯦꯗꯤꯀꯦꯜ ꯀꯦꯁ ꯑꯩꯁꯨ ꯔꯤꯌꯦꯜ ꯃꯦꯗꯤꯀꯦꯜ ꯀꯦꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯋꯥꯔꯤꯅꯦ ꯁ꯭ꯀꯨꯏꯠ ꯒꯦꯝꯗꯣ 1988 ꯑꯩ ꯌꯦꯡꯉꯒꯦ ꯂꯦꯠꯃꯤ ꯆꯦꯛ ꯏꯠ ꯑꯥꯎꯠ ꯆꯦꯟꯅ ꯋꯥꯔꯤ ꯂꯤꯕ ꯃꯤꯒ ꯂꯤꯕꯒ ꯃꯥꯟꯅꯕ ꯈꯦꯠꯅꯩ ꯃꯤꯅ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯁꯨ ꯍꯦꯟꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯥꯔ ꯑꯩꯁꯨ ꯑꯩꯅ ꯉꯝꯖꯩ ꯃꯌꯥꯝꯅ ꯂꯤꯕꯁꯤꯁꯨ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯏ ꯃꯌꯥꯝꯅ ꯂꯤꯕꯁꯤꯁꯨ ꯃꯣꯏ ꯃꯈꯟ ꯃꯊꯦꯜꯅꯦ ꯑꯗꯣ ꯑꯁ ꯈꯅꯥꯎꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯣꯜ ꯇꯥꯏꯝ ꯐꯦꯚꯔꯦꯠ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯑꯇꯩꯗꯤ ꯌꯥꯎꯗꯅꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯕ꯭ꯔꯣ ꯏꯇꯩꯁꯦ ꯑꯉꯥꯡ ꯁꯨꯝ ꯆꯪꯈ꯭ꯔꯦ ꯃꯥ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯏꯃꯨꯡ ꯂꯣꯏꯅꯃꯛ ꯅꯥꯔꯦꯕ ꯅꯥꯕꯗꯨꯗ ꯇꯧꯔꯤꯅꯤ ꯁꯤ ꯑꯝꯇ ꯂꯤꯕꯤꯔꯛꯑꯣ ꯀꯅꯥꯅꯣ ꯊꯨꯅ ꯅꯥꯕ ꯐꯔꯣ ꯑꯗꯨꯅꯦ ꯑꯩꯗꯨ ꯅꯥꯕ ꯑꯩ ꯍꯌꯦꯡ ꯂꯤꯔꯛꯑꯒꯦ ꯑꯗꯣ ꯑꯩꯅ ꯍꯌꯦꯡ ꯂꯤꯕꯁꯦ ꯑꯩꯅ ꯏꯗꯤꯇꯤꯡꯒ ꯈꯣꯠꯄꯒ ꯂꯣꯏꯕꯁꯦ ꯃꯌꯥꯝꯒꯤ ꯑꯌꯨꯛ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯆꯦꯡ ꯋꯥꯔꯤ ꯊꯣꯛꯄꯅꯦ ꯀꯣꯔꯤꯌꯥꯒꯤ ꯑꯩ ꯀꯩꯅꯣꯁꯤꯒꯤ ꯁ꯭ꯀꯨꯏꯠ ꯒꯦꯝꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯁꯨꯛꯈꯪ ꯈꯪꯗꯦ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯊꯤꯒꯠꯆꯔꯛꯑꯒꯦ ꯏꯆꯦ ꯄꯤꯁꯨꯝ ꯏꯟꯈꯠꯄꯗꯣ ꯋꯥꯗꯕ꯭ꯔꯣ ꯀꯩꯅꯣ ꯑꯩ ꯍꯧꯅꯕꯤꯅꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯄꯤꯁꯨꯝꯁꯦ ꯑꯗꯨꯝ ꯏꯟꯈꯠꯂ ꯑꯗꯨꯝ ꯑꯩ ꯍꯧꯅꯕꯤꯅꯤ ꯃꯤ ꯍꯧꯅꯕꯤꯕꯨ ꯀꯩꯅꯣ ꯍꯧꯅꯕꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯩ ꯇꯥꯏꯞꯅꯦ ꯑꯗꯨꯅ ꯑꯩꯁꯨ ꯄꯤꯁꯨꯝ ꯏꯟꯈꯠꯄ ꯍꯥꯏꯁꯦ ꯑꯩꯗꯤ ꯁꯨꯈꯟꯕꯨ ꯈꯪꯗꯦ ꯅꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯅ ꯁꯤꯗ ꯊꯧꯅꯥꯒ ꯑꯩꯒꯁꯦ ꯄꯤꯁꯨꯝ ꯊꯥꯡꯒꯠꯂꯦ ꯍꯥꯏ ꯑꯗꯨ ꯗꯨꯀꯥꯟꯗ ꯈꯪꯉꯦꯕ ꯋꯥꯕ꯭ꯔꯥ ꯅꯣꯏꯅ ꯈꯪꯗꯅ ꯇꯧꯔꯒꯗꯤ ꯋꯥꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯏꯅꯥꯎꯅ ꯍꯥꯏꯔꯀꯥꯟꯗ ꯈꯪꯉꯤꯅꯦ ꯀꯩ ꯍꯥꯏꯕ ꯃꯥꯏ ꯃꯃꯤꯡꯁꯦ ꯂꯥꯁꯤ ꯃꯣꯂꯥꯂꯥ ꯍꯥꯏꯅꯦ ꯂꯥꯁꯤ ꯃꯣꯂꯥꯂꯥ ꯅꯪꯁꯨ ꯏꯟꯈꯠꯂ ꯌꯦꯡꯉꯣ ꯋꯥꯕ꯭ꯔꯥ ꯌꯦꯡꯉꯣ
ꯑꯩꯗꯤ ꯏꯁꯥꯒꯤ ꯑꯗꯨꯝ ꯍꯧꯅꯕꯤ ꯑꯣꯏꯕꯒꯤꯗꯣ ꯑꯃꯨꯛ ꯆꯤꯡꯈꯠꯂꯝꯃꯤꯁꯦ ꯌꯦꯡꯉꯣ ꯑꯗꯨꯅ ꯑꯩꯗꯤ ꯏꯆꯥ ꯏꯊꯟꯇ ꯁꯨꯝ ꯍꯦꯛ ꯁꯨꯝ ꯏꯟꯈꯠꯂ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯍꯧꯅꯕꯤꯅꯦ ꯃꯤꯒꯤ ꯂꯥꯏꯅ ꯄꯤꯔꯛꯑꯕꯅꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯅ ꯅꯠꯇꯦ ꯑꯩ ꯍꯧꯅꯕꯤꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯅꯥꯎꯁꯨ ꯏꯟꯈꯠ ꯑꯃꯨꯛ ꯌꯦꯡꯉꯣ ꯋꯥꯕ꯭ꯔꯥ ꯋꯥꯗꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯏꯆꯥ ꯉꯝꯅ ꯂꯣꯛ ꯊꯨꯡꯉꯤꯅꯤꯅꯦ ꯁꯦꯅ ꯋꯥꯔꯤ ꯂꯤꯕꯗ ꯃꯤꯅ ꯂꯤꯕꯒ ꯃꯥꯟꯅꯗꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯀꯣ ꯏꯆꯦ ꯃꯤꯠꯀꯗꯣ ꯌꯥꯗ꯭ꯔꯦ ꯅꯥꯕꯒꯤ ꯐꯍꯜꯂꯁꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯐꯅꯤꯡꯕꯅ ꯁꯤꯔꯦ ꯑꯩ ꯆꯦꯁꯤ ꯌꯨ ꯉꯥꯎꯕ꯭ꯔꯣ ꯑꯁ ꯌꯨ ꯉꯥꯎꯔꯦ ꯑꯁ ꯑꯩ ꯉꯥꯎꯔꯦ ꯌꯥꯗ꯭ꯔꯦ ꯂꯣꯛꯀ ꯀꯞ ꯁꯤꯔꯞ ꯊꯛꯄꯒ ꯄꯨꯔꯥ ꯉꯥꯎꯔꯦ ꯃꯌꯥꯝꯅ ꯑꯩ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯂꯣꯏꯔꯝꯅꯦ ꯂꯣꯛꯇꯤ ꯑꯔꯥꯏꯕꯅꯤ ꯌꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯎꯔꯤꯁꯦ ꯌꯨꯁꯦ ꯀꯩꯅꯣ ꯀꯞ ꯁꯤꯔꯞ ꯑꯩꯈꯣꯏ ꯃꯣꯏ ꯁꯤꯒꯤ ꯁ꯭ꯋꯥꯏꯒꯤ ꯂꯣꯛꯇꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯗ ꯀꯞ ꯁꯤꯔꯞꯁꯨ ꯐꯪꯗꯦ ꯂꯣꯛ ꯍꯤꯗꯥꯛꯁꯨ ꯑꯀꯟꯗꯤ ꯂꯩ ꯌꯥꯗꯦ ꯑꯗꯨ ꯁꯥꯎꯅ ꯋꯥꯔꯤꯌꯥꯅ ꯅꯆꯦ ꯌꯨ ꯉꯥꯎꯕ ꯅꯠꯇꯦ ꯑꯩ ꯂꯣꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯅ ꯃꯤꯠꯀꯁꯦ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏ ꯑꯣꯏꯅ ꯃꯥꯜꯂꯦꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯀꯃꯥꯏ ꯃꯥꯟꯅꯗꯣꯏꯅꯣ ꯍꯥꯟꯅꯒ ꯀꯃꯥꯏ ꯃꯥꯟꯅꯗꯣꯏꯅꯣ ꯃꯤꯅꯤꯁꯤꯗ ꯂꯣꯛ ꯊꯨꯡꯗꯅ ꯈꯅꯥꯎꯁꯤ ꯁꯤꯗꯅ ꯋꯥ ꯉꯥꯡ ꯈꯨꯗꯤꯡꯒꯤ ꯂꯣꯛ ꯈꯨ ꯂꯩꯔꯦ ꯍꯤꯗꯥꯛ ꯆꯥꯔꯦ ꯑꯗꯨꯒ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩꯅ ꯈꯪꯖꯔ ꯂꯣꯏꯔꯦ ꯆꯥꯔꯣꯒꯣꯜ ꯊꯛꯄ꯭ꯔꯣ ꯊꯛꯑꯦ ꯑꯩ ꯀꯞ ꯁꯤꯔꯞ ꯃꯈꯨꯝ 3 ꯊꯛꯑꯦ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯊꯛꯑꯦ ꯐꯤꯚꯔꯒꯤ ꯍꯤꯗꯥꯛꯁꯨ ꯊꯛꯑꯦ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯁ ꯑꯩ ꯃꯤꯠꯀꯥꯁꯦ ꯀꯩꯅꯣꯒꯤ ꯀꯣꯛꯀꯁꯦ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯂꯣꯛ ꯇꯧꯕꯒꯤ ꯑꯁ ꯄꯨꯔꯥ ꯃꯤꯠꯀꯁꯦ ꯄꯤꯒ ꯇꯥꯔꯦ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯌꯦ ꯅꯦꯠꯁꯦ ꯉꯥꯏꯍꯥꯛ ꯇꯠꯂꯨꯕꯗꯣ ꯑꯗꯨꯅꯤꯗ ꯑꯩꯁꯦ ꯃꯊꯪ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯩ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦ ꯂꯣꯏꯅꯃꯛ ꯄꯥꯅꯤꯡꯉꯦ ꯑꯗꯣ ꯑꯩꯁꯨ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯀꯩꯅꯣꯒꯤ ꯂꯣꯛꯀꯤ ꯍꯤꯗꯥꯛ ꯆꯥꯕꯅꯦ ꯑꯗꯒꯤꯗꯤ ꯍꯤꯗꯥꯛ ꯊꯛꯎꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯐꯣꯇꯣꯁꯦ ꯐꯖꯩ ꯌꯥꯝꯅꯁꯨ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯩ ꯁꯤꯁꯦ ꯐꯣꯇꯣ ꯈꯨꯗꯤꯡꯒꯤ ꯌꯥꯎ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯑꯩꯁꯦ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦ ꯑꯩꯁꯦ ꯂꯣꯛꯁꯤꯅ ꯂꯣꯏꯔꯦ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤ ꯂꯩꯍꯧꯁꯨ ꯇꯧꯔꯝꯃꯕꯅꯦ ꯂꯩꯍꯧꯗꯤ ꯈꯔ ꯐꯔꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯁꯦ ꯑꯁ ꯃꯌꯥꯝꯅ ꯑꯩ ꯈꯜꯂꯕꯅꯦ ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯊꯨꯅ ꯂꯤꯔꯒꯦꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯌꯦꯡ ꯂꯤꯔꯛꯑꯒꯦ ꯑꯩꯉꯩꯁꯨ ꯉꯁꯤꯁꯦ ꯃꯤꯠꯀꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤ ꯇꯥꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯕꯁꯤꯡꯅ ꯌꯨ ꯊꯛꯄ꯭ꯔꯥ ꯍꯥꯏ ꯑꯣꯏꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯝ ꯀꯔꯤꯝ ꯍꯥꯏꯖꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯟꯖꯔꯁꯅꯨꯅ ꯌꯥꯝ ꯊꯨꯅ ꯐꯖꯔꯒꯦ ꯅꯥꯕ ꯏꯆꯦ ꯑꯩꯒꯤ ꯒꯤꯐꯇꯣ ꯌꯧꯔꯕꯣ ꯀꯩꯅꯣ ꯁꯤ ꯑꯩꯒꯤ ꯒꯤꯐꯇꯣ ꯌꯧꯔꯛꯑꯕꯣ ꯑꯦꯝ ꯀꯦ ꯀꯃꯦꯜ ꯅꯪ ꯀꯩ ꯒꯤꯐ ꯊꯥꯈꯤꯒꯦ ꯑꯩꯉꯣꯟꯗꯗꯤ ꯁꯨꯡ ꯌꯧꯔꯛꯇ꯭ꯔꯦ ꯒꯤꯐꯇꯨꯗꯤ ꯑꯩꯉꯣꯟꯗꯗꯤꯁꯨ ꯌꯧꯔꯛꯇ꯭ꯔꯦ ꯅꯨꯡꯁꯤꯕꯤ ꯅꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯒꯦꯔꯕꯦꯜꯁꯨ ꯊꯦꯡꯛ ꯌꯨ ꯁꯣꯅꯤꯌꯥ ꯑꯩ ꯌꯥꯝ ꯊꯨꯅ ꯐꯖꯔꯒꯦ ꯍꯥꯏꯗꯤ ꯑꯩ ꯀꯩꯅꯣꯗꯣ ꯑꯁ ꯑꯩ ꯌꯥꯝ ꯅꯥꯕ ꯌꯥꯝ ꯊꯨꯅ ꯐꯅꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯍꯧꯔꯦꯕ ꯑꯗꯨꯗꯨꯅ ꯃꯦꯗꯂꯥꯏꯟꯁꯨ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯦ ꯑꯇꯣꯝꯕꯗꯨꯕꯨꯗꯤ ꯉꯁꯤ ꯀꯥꯔꯣꯏꯌꯦ ꯑꯗꯨꯅ ꯑꯩꯁꯦ ꯁꯤꯗꯩꯗꯅꯦꯀꯣ
ꯁꯤꯃꯥ ꯑꯃ ꯌꯦꯡꯉꯝꯕꯅꯦ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯒꯤ ꯁꯤꯅꯤꯃꯥ ꯑꯃ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯁꯤꯅꯤꯃꯥꯗꯣ ꯊꯥꯕꯁꯤꯗ ꯗꯥꯄꯤꯁꯨ ꯋꯥꯔꯦ ꯑꯣꯟꯅꯤꯡꯉꯦ ꯍꯥꯏꯔ ꯆꯪꯈꯔꯦꯕ ꯑꯗꯨꯁꯨ ꯀꯩꯅꯣ ꯃꯔꯝ ꯊꯥꯏꯅ ꯀꯩꯅꯣ ꯀꯔꯤꯅꯥꯅꯒ ꯀꯨꯝꯕ ꯃꯦ ꯄ꯭ꯔꯦꯝ ꯀꯤ ꯗꯤꯋꯥꯅꯤ ꯍꯨꯗꯣ ꯑꯗꯨꯗꯣ ꯌꯦꯡꯉꯝꯕꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯣꯟꯅꯤꯡꯉꯦ ꯍꯥꯏꯔ ꯆꯪꯈꯔꯦꯃꯤ ꯑꯁ ꯑꯉꯥꯡ ꯑꯅꯤꯁꯨ ꯍꯥꯏꯔꯤ ꯍꯤꯟꯗꯤ ꯃꯨꯚꯤꯗ ꯍꯔꯥꯎꯔꯦ ꯏꯁꯩ ꯁꯛꯏ ꯀꯞꯄꯦ ꯏꯁꯩ ꯁꯛꯏ ꯂꯨꯍꯣꯡꯉꯦ ꯏꯁꯩ ꯁꯛꯏ ꯅꯨꯡꯁꯤꯅꯔꯦ ꯏꯁꯩ ꯁꯛꯑꯦ ꯏꯁꯩꯗ ꯁꯛ ꯂꯩꯁꯦ ꯀꯩꯅꯣ ꯑꯩꯗ ꯍꯦꯛꯇ ꯋꯥꯟꯊꯔꯕꯅꯦ ꯑꯩꯅ ꯃꯌꯥꯝꯁꯦ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯄꯥꯝꯕꯩꯅꯦ ꯍꯥꯏꯕ ꯑꯗ ꯍꯤꯟꯗꯤ ꯐꯤꯂꯝ ꯊꯥꯕꯁꯤꯗ ꯃꯣꯏ ꯑꯅꯤꯁꯦ ꯑꯁꯀ ꯍꯥꯏꯔꯝꯃ ꯁꯥꯎꯔ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯩꯅ ꯍꯤꯟꯗꯤ ꯐꯤꯂꯝ ꯌꯦꯡꯉꯦꯅ ꯀꯩꯅꯣ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯒꯤ ꯄꯩꯁꯥ ꯇꯥꯕꯅꯤꯁꯤ ꯑꯩ ꯃꯌꯥꯝ ꯑꯦꯝꯒꯤ ꯀꯃꯥꯏ ꯄꯩꯁꯥ ꯑꯣ ꯂꯥꯏꯚ ꯑꯧ ꯑꯩ ꯈꯪꯗꯦ ꯑꯩ ꯌꯦꯡꯒꯦ ꯑꯩ ꯗꯣꯟ ꯅꯣ ꯑꯩꯁꯦ ꯂꯥꯏꯚꯁꯨ ꯇꯧꯒꯟꯗꯦ ꯑꯗꯨꯒ ꯀꯩꯅꯣ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯨ ꯀꯌꯥ ꯈꯪꯒꯟꯗꯦꯕ ꯑꯗꯨꯅꯅꯦ ꯑꯗꯣ ꯑꯦꯅꯤꯋꯦꯁ ꯑꯩ ꯍꯧꯖꯤꯛ ꯄꯨꯡ 11:30 ꯇꯥꯔꯦ ꯑꯩ ꯑꯉꯥꯡꯉꯩꯒꯤ ꯍꯌꯦꯡꯁꯦ ꯑꯃꯨꯛ ꯇꯨꯝ ꯍꯧꯒꯠꯄ ꯃꯩ ꯁ꯭ꯀꯨꯜꯒꯤ ꯑꯃꯨꯛ ꯍꯧꯒꯠꯇ ꯌꯥꯔꯔꯣꯏ ꯂꯣꯛ ꯊꯨꯡꯉꯁꯨ ꯍꯛꯊꯤ ꯈꯟꯅꯤꯡꯕꯅꯁꯨ ꯁꯤꯔꯦ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯋꯥꯔꯤ ꯑꯃꯨꯛ ꯑꯅꯧꯕ ꯂꯤꯖꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩ ꯌꯨ ꯊꯛꯄ꯭ꯔꯥ ꯌꯨ ꯉꯥꯎꯕ꯭ꯔꯥꯅ ꯍꯪꯉꯦ ꯑꯩ ꯂꯣꯛ ꯊꯨꯡꯕꯒꯤ ꯀꯟꯅ ꯍꯤꯗꯥꯛ ꯆꯥꯕꯒꯤ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯔꯤ ꯌꯥꯝ ꯃꯪꯉꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯤꯡꯅꯕꯨꯗꯤ ꯈꯪꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄꯗ ꯌꯥꯎꯗꯕꯁꯤꯡꯗꯣ ꯑꯗꯣ ꯈꯅꯥꯎꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯋꯥ ꯉꯥꯡꯕ ꯃꯤꯠꯀꯁꯦ ꯏꯄꯩ ꯂꯣꯛ ꯊꯨꯡꯉꯤꯅꯦ ꯅꯤꯉꯣꯝ ꯊꯣꯏꯕꯤ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯕꯗꯣ ꯑꯩ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗ ꯃꯌꯥꯝꯅ ꯊꯥꯖꯔꯔꯣꯏꯗ꯭ꯔꯥ ꯈꯣꯠꯂꯣ ꯍꯥꯏꯕꯒꯤ ꯑꯩꯅ ꯂꯥꯏꯚ ꯇꯧꯕꯅꯦꯕ ꯑꯩ ꯂꯩꯍꯧ ꯉꯔꯥꯡꯗꯒꯤ ꯂꯩꯍꯧ ꯇꯧꯕ ꯉꯁꯤ ꯈꯤꯇꯪ ꯐꯩ ꯂꯩꯍꯧꯁꯦ ꯂꯩꯍꯧꯒꯤ ꯍꯤꯗꯥꯛꯁꯨ ꯆꯥꯔꯦ ꯑꯗꯨꯒ ꯏꯁꯥꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕ ꯂꯣꯛꯇ ꯈꯨꯔꯒ ꯈꯅꯥꯎꯒꯁꯦ ꯂꯣꯏ ꯁꯨꯔꯒ ꯁꯤꯔꯒ ꯈꯣꯟꯒꯁꯦ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯥꯜꯂꯦ ꯏꯆꯥ ꯑꯅꯤꯁꯤꯁꯨ ꯂꯣꯏꯅꯃꯛ ꯅꯥꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯂꯣꯏ ꯅꯥꯔꯦ ꯗꯥꯄꯤꯗ ꯉꯥꯏꯔꯦ ꯅꯥꯗꯕꯁꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯃꯤꯠꯀꯁꯦ ꯑꯅꯥꯕꯤ ꯃꯥꯜꯂꯦ ꯃꯃꯥ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯍꯤꯗꯥꯛ ꯀꯥꯁꯜꯂꯣ ꯈꯣꯠꯂꯣ ꯅꯪ ꯅꯁꯛꯇꯣ ꯂꯣꯏ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦꯅ ꯑꯩꯅ ꯍꯣꯏ ꯍꯣꯏꯅ ꯑꯗ ꯑꯩ ꯀꯣꯛ ꯆꯤꯛꯄꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯋꯥꯏ ꯏꯁꯥꯁꯤꯗꯒꯤ ꯆꯤꯛꯄꯗ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯀꯣꯛ ꯆꯤꯛꯃꯟꯗꯅ ꯑꯗꯨꯝ ꯍꯌꯦꯡ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯄꯦꯟ ꯀꯤꯂꯔ ꯆꯥꯎꯔꯅꯤ ꯍꯤꯗꯥꯛ ꯆꯥꯎꯔꯒꯦ ꯍꯌꯦꯡ ꯐꯕ ꯑꯩꯅ ꯈꯣꯏꯔꯝꯖꯔꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯤꯖꯔꯛꯑꯒꯦ ꯈꯅꯥꯎꯁꯦ ꯁꯤꯔꯁꯨ ꯁꯤꯅ ꯀꯩꯅꯣ ꯋꯥꯔꯁꯨ ꯋꯥꯅ ꯁꯣꯔꯤ ꯂꯣꯏꯖꯔꯛꯑꯒꯦ ꯑꯉꯥꯡꯈꯩꯁꯨ ꯇꯨꯝꯈꯔꯦ ꯕꯥꯏ ꯒꯥꯏꯁ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯁꯞꯄꯣꯔꯇꯤꯡ ꯃꯤ ꯑꯗꯣ ꯄꯤꯁꯨꯝ ꯊꯥꯡꯒꯠꯄ꯭ꯔꯥ ꯑꯗꯣ ꯏꯊꯟꯗ ꯍꯦꯛꯇ ꯊꯥꯡꯒꯠ ꯂꯩꯔꯝꯃꯦ ꯑꯩꯅ ꯅꯠꯇꯦ ꯃꯤ ꯅꯣꯏꯕꯨ ꯄꯤꯁꯨꯝ ꯊꯥꯡꯒꯠ ꯏꯁꯥꯒꯤ ꯂꯥꯏꯅ ꯄꯤꯊꯣꯔꯛꯄ ꯄꯣꯠꯅꯤ ꯃꯤ ꯑꯩꯕꯨ ꯀꯔꯝꯃꯥꯏꯅ ꯇꯧ ꯍꯥꯏꯅꯣꯕ ꯁꯤꯕꯨ ꯑꯦꯅꯤꯋꯦꯁ ꯑꯩ ꯅꯣꯏꯅ ꯑꯗꯨ ꯍꯥꯏꯌꯦꯅ ꯑꯩꯅ ꯀꯔꯤꯝꯕꯨ ꯀꯩꯅꯣ ꯇꯧꯗꯧ ꯅꯠꯇꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯇꯧꯗꯧ ꯅꯠꯇꯦ ꯑꯩ ꯆꯤꯔꯥꯏꯁꯨ ꯇꯥꯡꯕꯅꯦ ꯂꯥꯏꯕꯛꯁꯨ ꯌꯥꯝ ꯁꯥꯡꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯕꯛ ꯁꯥꯡꯉꯦ ꯍꯥꯏꯔꯁꯨ ꯄꯤꯁꯨꯝ ꯊꯥꯡꯀꯠꯂꯦ ꯍꯥꯏꯔꯁꯨ ꯑꯩ ꯒꯤꯇꯥꯟꯖꯂꯤꯅꯤ ꯑꯩ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯑꯩ ꯏꯆꯥ ꯑꯅꯤ ꯂꯩꯔꯤ ꯏꯆꯥ ꯑꯅꯤꯅ ꯑꯩ ꯑꯗꯨꯝ ꯄꯥꯝꯃꯤ ꯑꯩ ꯅꯨꯄꯥꯅ ꯄꯥꯝꯃꯤ ꯈꯣꯟꯁꯤꯁꯨ ꯑꯣꯝ ꯄꯨꯔꯤꯗ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯗ ꯅꯠꯇꯦ ꯑꯣꯝ ꯄꯨꯔꯤꯁꯨ ꯃꯥꯟꯁꯜꯂꯛꯑꯦ ꯁꯣ ꯕꯥꯏ ꯒꯥꯏꯁ ꯂꯚ ꯌꯨ stay positive, love yourself, always think you guys are beautiful no matter what. Bye.